Mobile phone da leisabisingda karan dauramba ama jail thajinkhre. Imphal April 26 lesabi kharagi Facebook account singdagi mobile phone number sing huranduna lauthoklaga number sing asida hangwa WhatsApp contact singda video call sing tawsilaktuna masagi private part usilakpa yaungna option oiba video clip nicingba thajilaktuna karan dauramba miyoi ama cyber crime police station CCPS Imphal ja register tawduna lokhatpa case aniga mari leinana pharga jail da thajinkhre. Ngasi chief judicial magistrate CJM Imphal West ki court CCPS na judicial custody remand prayer da puthorakhibadagi court na su ayaba piduna jail da thajinkhra miyoi adugi maming MD Yunus sahi kuntra Wangoi police station gi manung chanba oinam saum bungdagi MD Abbas Ali gi machanupani hairi mahakna mamangi kumja 2018 gi December 23 da Uripok Bachaspati lekai da leibi leisabi amada video call tawraktuna karan tawrakhi hairi aduka Tamenglong gi Kahulong village dagi hojikna lamsangi tautongda leirabi leisabi amadana tha asigi taraga mangagi nungtil pung amaga minute manga rom tarakpada karan tawrakhibani mahakna leisabi sing asida mahakki maming Romeo haibana singba haijinki leisabi sing asigi Facebook account sing dagi photo sing logtharaga editing tawthoktuna yengba nungaitaba photo sing adu social media da upload tawragani haiduna kihalakpasu yauki hairi tawdok sing asigi matangda leisabi sing asina report tawrakpadagi CCPS na IPC gi section 354A by 354A D by 507 by 34 amasung 69 AIT Ekki makhada FIR number 8/2019 amadi 26/2019 register tawduna lokhatkibani hairi panba yapati jail da thajinkhra miyoi asi Imphal gi BT road ta leiba phi yonba dukan amada yaubani hairi